Chahi ani makai government pairak BJP na luchingba central government na Manipur gi oina chawkhat thorang gi thabak amata paikhat pide haina chief minister o ibobina maral sirakle. Political parties sing na National Food Security Act pu politicized tawigano haina minister Biren na phongdorakle. Umanglay haraw bagi thorang bu state ki thak ta pangthok na bahona gani haina minister Ratan Kumar na phongdokre. Amasung lakadori ba mikhal da Congress party gi mirep sing single digit masing dagi hena kara roi haina thongnauzam saubna phongdokre. Mayaba Kurumzari, Adam Ning Biri Best Impact News ni ay Kangen Bam Thoino Henbi, Hauzik Pungja si Paubugi Maroy Bapausing, Miam the Prizari. Mikhal Nakselak Pagaluina na India government amadi NSCN IM anigi marakta taunariba framework agreement na maram oiraga. Lakliba Mikhal asida BJP ki oina achauba khurau ama oibagi mami tarakli. Manipur gi thabak fangdaba naharol singbu thabak pinanaba pandamda state cabinet ta ayaba lauduna start of policy chatnaba haunanaba government na thabak paikhatli haina chief minister Okram Ibobina phongdokre. Ngasi Uripok Block Congress Committee na sindana Uripok achom lekai da pangthokiba nongmagi oiba political gi khana nainaba amada chief minister na haikibada center da chahi ani makai government pairaklaba BJP na luchingba government asina ngasi faubada state asigi karamba anoba scheme laukthokpa laikhrabage Anoba scheme pibadi lairadana state asida paikhatliba karamba project loishilaklabage thiduna sanganaba honaduna leidi BJP haiba party asi ngangba thabak oinadi pangthoktaba party ni haiba asi Prime Minister Narendra Modi gi pongnafam Gujarat ki miyamna khangnaba haukrabane paliba government asina Imphal municipal manungda thangnanaba ising marang kaina pinabagi damak mapithel damdagi Imphal yoba kilometer 15 rom sangna pipe purakpagi thabak loisilakle haina su phongdokhi Ekoi government sina mayam na nungsibidna amona sakti sinaba chargadi anouba policy ma di Manipur start of haibama policy si akoi ngasi mari mangani hapta manungda cabinet decision laurga akoi puthok sargani masdeda chana ba skill training piba ado akoi angang jingsi yamna intellectual oiba moigi brain moigi innovative oiba angang yamna leigrachani akoi sideida aduna moi thabakti toningba lanai gi industry ma paikhatningba or natraga masata natana atopa mayam ama thabak punna sumina be yaba paikhatkadabse akoina hanu moi ji guide tawgani Ngasigi Thoramadu the Saruk Yakiba Deputy Chief Minister Guy Kangamna, Lamda Masigi Chaka Thorangda Ayetpa Apan Bapiriba Kanglup Singh Asi, Miamgi Natana Lebaki Yeknabani Haina Fungdoke. Hayeng Ukrulda Famung Yankai Thaba Hospital Ama, Chief Minister Na Sanga Bada Athing Bathamliba Asi, Mioiba Jatigi Yeknabane. Makoina Panayam na Athing Bathamlabasu, Mai Pak Pangamloy Haiki. Laibak Tivadi, Ukhuldas, Aduk Pajagraba, in terms of hundreds of crores, Sangasenga Sagatpa, development Mayamasa, Honorable Chief Minister Lusingna Mayam, Salaga, Sangaruni program, Tabaman, Sangmayadi, Migrana, Mado, Tingi, boycott Tawi, Madu Prasavi Yeknavani, Sakhat Yeknavani, Kuyamukta Liba, Prasa Singsuna. Mission Bajaba Miss Todana, Awa Tahangabado, Mado, my papa, Swungamoy, Haying Sekani, Hamoni, could you think it in Jerusalem? I could the Praja Seva, Prajagi the Makta or Chief Minister, Kudona. Development Mayamase, Kuchin in the Tabak talk. National Food Security Act ki matang da political party amatana miyam da politicized tawbugi mahutta matamchana cheng fangnana ba awareness PBO haina Consumer Affairs Food and Public Distribution CAF and PD Minister Khetrimayum Biren na phongdokre wafamase ngasi Editors Guild Manipur na sindana Hotel Classic ta pangtokiba one-day workshop for media persons on National Food Security Act ki thoram da phongdokibane
ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯥꯏꯈꯠꯈꯤꯕ ꯑꯦꯛ ꯑꯁꯤ ꯆꯠꯅꯍꯟꯅꯅꯕ ꯍꯣꯠꯅꯕꯗ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯈꯤꯗꯕ ꯅꯠꯇꯦ꯫ ꯗꯤꯖꯤꯇꯥꯏꯖ ꯔꯦꯁꯟ ꯀꯥꯔꯗꯁꯤꯡ BPLꯒꯤ ꯊꯥꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯌꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯏꯟꯀ꯭ꯂꯨꯖꯟ ꯑꯃꯁꯨꯡ ꯑꯦꯛꯁꯀ꯭ꯂꯨꯖꯟ ꯑꯦꯔꯔ ꯀꯌꯥ ꯂꯩꯕꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯩ ꯍꯥꯏꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯀꯥꯔꯗ ꯁꯨꯗꯦ ꯍꯥꯏꯗꯨꯅ ꯑꯦꯖꯦꯟꯠꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯆꯦꯡ ꯂꯧꯗꯕꯅ ꯃꯤꯌꯥꯝꯗ ꯃꯇꯝ ꯆꯥꯅ ꯆꯦꯡ ꯐꯪꯍꯟꯕ ꯉꯝꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯦꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯄꯣꯂꯤꯇꯤꯁꯥꯏꯖ ꯇꯧꯗ꯭ꯔꯕꯁꯨ ꯕꯦꯅꯤꯐꯤꯁꯤꯌꯔꯤꯁꯤꯡꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯨꯅ ꯐꯪꯐꯝ ꯊꯣꯛꯄ ꯆꯦꯡ ꯅꯠꯇ꯭ꯔꯒ ꯁꯤꯀ꯭ꯌꯣꯔꯤꯇꯤ ꯑꯦꯂꯥꯎꯋꯦꯟꯁꯀꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯕ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯑꯦꯋꯦꯌꯔꯅꯦꯁ ꯄꯤꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯁ꯭ꯇꯦꯠ ꯏꯁꯨꯁꯤꯡꯗ ꯑꯐꯕ ꯃꯥꯌꯣꯜ ꯄꯤꯕꯗ ꯃꯤꯗꯤꯌꯥꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕ ꯑꯣꯏꯅ EGMꯅ ꯑꯍꯥꯟꯕ ꯁꯦꯔꯤꯁꯀꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯋꯥꯔꯛꯁꯣꯞ ꯑꯁꯤꯗ CAFNPDꯒꯤ ꯀꯃꯤꯁꯅꯔ BB Sharma IAS, ꯏꯀꯣꯅꯣꯃꯤꯁꯠ ꯄ꯭ꯔꯣꯐꯦꯁꯔ N Mohendra ꯑꯃꯁꯨꯡ EGMꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ A Mobisu ꯁꯔꯨꯛ ꯌꯥꯈꯤ꯫ रेशन कार्ड हौजिके प्राइवेट हाउसहोल्ड की सेमबसिदसु अखोई स्टेट गवर्नमेंट ने सेमे अपलोड तब याम मैम तौरेगा मदुना होरेन अखोई थादोरबो मतुंदा मत डिजिटाइज तौबुसी मसिंगि वाटना तौ सिंगसि अखोइना प्रजादा सुना पिगदबसि सोमदि युनोन बेगोन अब गातनि अमना कार्ड फाय फगे अम युनोन अब कार्ड फंगरे अमना रुपा अहम पिबसिंगसि फंगदोरि अदि अमना रुपा अहम पिबसिंगसि फमुइदोरि अदुगुंबगी NIC की दा कोई मदुगी प्रॉब्लम मैम लेदरा मतम दा काटिरो ngамदबगी पोसु मैम थेंगगी मसिदि एक नि तंगाई फदा रुपा हुम दा केजी मंगा पिबाइसि एक थिल यावबनि सिदा ममन हेना येनसु यादे सिंग हंदर पिबसु यादे उमंगलाई कनबा पुनबा लूप उकल नसिंदुना निपान सुबा मेरा मिफम पैलेस कंपाउंड लेबा महाराजा चंद्रकीर्ति हॉल दा पांगथोखरे मिफम असि हौदोकपगी थौरमदा एजुकेशन अमसुंग ट्रांसपोर्ट मिनिस्टर डॉक्टर KH रतन कुमार ना उमंगलाई हराउबा असि मणिपुरगी खुनाइगा सागोनदुना लाखलबा यामना लूबा थौरम अमनि थौरम असि स्टेट की थाक्ता मपुंग फाना पांगथोकपगी तंगाई फदबा लई हाइना फोंदोखि लोइनना थौरम असि स्टेट की थाक्ता पांगथोकनबा कैबिनेट मिफमदा खननबा अमदि चीफ मिनिस्टर की पुकनिंग चिंगसिनबा महाकी माइकेदगी होटनगनी अदुबु लाई हराउबगी थौरम असि करंबा मतमदा अपुनबगी ओइना पांगथोकपा यागदगे हाइबदुमदि उकल याउना लूप कयागी अचौबा थौदांग लई हाइखि ngasi thauram aduda parliamentary secretary K Meghchandra PDA gi chairman T Mangibabu Manipur University of Culture gi vice chancellor professor N Khagendra yauna mapalam gi delegate kaya su saruk yakhe thauram asiga mari leinana umanglai haraubagi thabak thauram da singthaningai oiba thabak sing pangthokliba mioi amadi loop singda khudol tamduna ikai khumnakhi loinana lai haraubaga mari leinaba lairik lai haraubada tangkhul nurabi kauba lairik amasu phongkhe Zagraba madugi wakalon kayama manungna phumdana yauribase masi akoina masigi kumai ase koi nomata warasu ninita warasu masi suti lauthokpa haibase yamna maram sai haidana ai thamjage aduna wafam asi ai council of ministers ta ai cabinet thamakpam mifamda ai su phuthokjage honorable chief minister da su ai masama apprise tawjage aduga loinana aina thamjadingbadi masigi damakta akoi ukalna amadi election diriba fai khudingmakna karamba numitta akoi oigani haibasima masigi suggestion sima pibiu लाकदौरिबा तरामाथोई सुबा मणिपुर असेंबली इलेक्शन द कांग्रेस पार्टी की मिरेप सिंह सिंगल डिजिट मसिंगदगी हेना काररोय हाइना बीजेपी मणिपुर प्रदेश के स्टेट इलेक्शन मैनेजमेंट कमिटी की कन्वेनर थौनाउजम चावना फोंदोखरे कांग्रेस गवर्नमेंट की लेंगाक मनुंगदा मियामना अवाबा कया मायोकनबा मई इसिंगी अवातबा लैबा NFSA की कानाबा फंगदबा कया अदुबसु ngasi BJP की रैली असना कोइना चतुना खंगतोकपा ngamlagani haina TH चावबना मखा ताखे वाफम असि ngasi BJP election committee of Oinam Males na sinduna chatkiba 2-wheeler amadi 4-wheeler gi rally ama flag off tawba lakpada चावबना phongdokhibane BJP Manipur Pradesh के सेक्रेटरी सु ओइरिबा नाउरिया पाखंग लाकपदा BJP की मिरेप ओइगनी हाइरिबा ओ मालेश ना हाइखिबदा नाउरिया पाखंग लाकपगी MLA ना नाउरिया पाखंग लाकपगी मनुंग चन्ना लैबा मफम सिंगदा चादा मरफू लंबी सेंब लोइरे हाइखिबा अदु कया यामना चुमलबगे हाइबदु मियामगा लोइनना चत्तुना येंगबगी खुदोंग चाबा लौननबा रैली असि सिनबनी हाइखि
ngasigi rally aduda punna mioi lising ani rom saruk yakhibaga loinana malomgi tongan-tonganba mafamsingda leiba polling station mangagi apunba polling station amasu malom bazarda sangaki corruption haraba sarkar se ngasidi mi yankhai ni thoi lei hariba se single digit da mapan phadan kan gani noma ki congress party ahuba hi gumna samadra chaliba chauba hi do noma phumda hoba luppagadaba hi da tongaba congress party ni nauria gi kogi phattaba lambi sing asi sigi MLA asina CM hedna lawrokpa adada khoi chamamnaba ma polakpa adana ngasi nauria gi praja lising kaya ga loinana ngasi gari chani gi mathakta khoi siga duga bai namak tawra kanda khoi hol nauria si leirak khulak khoi nauria gi chit mathungna khoi ngasi hariba release khoi chalaga mana tawi hariba development sing asi masi khoi tawbra na taka tawdabra haibigi ngasi thim du dari ngasi khoi na chasariba ngasi release Manipur University the Wathok Loishinduna Central Educational Institution Reservation in Admission 2006 Jatnanaba Academic Council na Lokiba Warep Jatnarani Haina University asigi Vice Chancellor in charge Professor Amar Yumnamna Hongtokiba Wafam Jatnaba Yaroi Scheduled Tribe Mahiroi Singi Reservation Chada Kontramathoi Oidriba Fauba Tribal Mahiroi Amatana Manipur University da Changba Amadi Admission Toba Yaroi Athingba asigi mayokta leiba Tribal Mahiroi Singh ahak pachairak pigani haina All Tribal Students Union Manipur at sumna akanba wafam thamlakli Nagaram da ngasi nungtil Tribal Mahiroi Lup Singi Luchingba Singa Paumi Singa Unabada at sumgi President Joseph R. Mar na haikibada Reservation Policy gi matang da yetnabal leiringai chairakta Professor Amar Yumnamna lauthorakli wafam asi at sumna yabangamloi Manipur gi oina chaubu wathok thokpa yaba issue asida general discussion tawdana waref hekta loba maram chade asigumba matik chadaba professor asi vice chancellor oibagi mohutta athuba matamda fam thadokpana chungani Joseph Marna makha taraduna haikibada reservation policy gi matang da chada kontramathoi tribal mahiroi singi oigadabani haina high court na order takhrabani haiki moral yaugdarba hojiki acting VC sina university gi mahi tampham awang basidigi mana control tawraga chakke tawbu oitardi akhoi achuya yadre ma hojik mak resign tawgadawbuni kariumba tribal student khanghogdre haina tawbu singdudi akhoina apamba dandi pira kana masana yajagadaw aduna hayengi admission hawki dawbuse khoi yaningde kariumba mi kharna tawwa tarsu Jingi Satra MU the like Tamba Tingnaraba Hoina Nataraga Jingi Satra admission Toba Hoin Tingnaraba Matakta Taba punishment do Masana Yazagidobuni Andro Kendra gi oina BJP gi political meeting ama Yaripok Changam Dabida Tauget Taubada Khatna Chainaba thokre Irang Laksin naba police na tear gas cell round kaya kapkre BJP gi mirep oigani haina sem saribani maichan luwang na khana chainabagi wathok adu local MLA gi supporters singna tawbani haina maral sikre nakalamaramda changamdabi gi miyam gi apambagi mayokta mi phampang thokpagi thingbani hairi ngasi nungthil pung ahum taba aduwaida andro kendra gi manung channa Yaripok changamdabi da leiba changamdabi primary school da nemaichan luwang gi lakadoriba general election gamari leinana booth level meeting pangthoke tawrakpada nakaladom gi miyam na thingki loinana yamna chawbu muknaba amathokhi Tungda irang adu laksanaba Imphal East ki makok thongbo police officer amadi Andro police officer in charge changduna laksanke Nimaichan luwang na paumi sing da phongdorakpada meeting adu local MLA gi supporters sing na tawbani Andro gi MLA na santi oina tawge tawbo mipham thugaire criminal act chathare haina maral sikhi Democratically yamna santi woiba mongda vote thengnagani sumaina yekhai thugai basi amata koi tawjaroi sigi kendra si kari MLA asina magi support si walak padagi mana criminal sing lekai da laiba sing da paisa pisal laga ni aga meeting thugai na bagi program am zatharpa MLA aise ain semani ain semamidi ain thugai ru jabne ba ain semna ain thugai ba leibang macha ta da ba politician adugum madro leader of the giskum thoi mi ai karimta ninghan na balaite phajana thengnani mayam santi da thengnasi
vote akoina soidra kaagani Nakalamaromda changamdabigi miyam na meeting adu laikai miyam gi apambagi mayokta tauge taubagi thingbani masida local MLA gi thausil amata yaude haina sengtokhe हाइबा सांगुमारना मीटिंग जी थिंग बनते सिदा मीटिंग तौब यारोयना प्रजा मियामना यादबदगी अथिंगबदगी कायना दर चेन किदना मफम दम होय अतोपदा तौगिमे प्रजा मियाम सिना यादबदगी ngasi प्रजा मियाम सिदा तिलिबा मियाम सिना साइगी यादबदगी डॉक्टर निमाचा लोंगबु यादबदगी अपाम होयदबदगी तुगाई किमने Afasfagi mayokta chara helamba toktuna politics ta khongdarakhrabi Sarmilana mahak yauna nauna semkiba PRJA party da chingdagisu Mirep Singh chongthoraklagani haina phongdokre ngasi Manipuri da leiba Imphal City Evangelical Church da Sunday Mass yawba lakpada wafamasi Sarmilana phongdoklamkhibane Sarmilana makhatana ahungba ama puraknabagidama PRJA da miyam pumbana sahyog pibiyu hainasu apil tawkhi Church da Sarmilana miyam ga loinana lai khuruminakhi loinana miyam aduga party asina tawgadaba singi matangda wari sanakhi Nauria Pakhang Lakpa Mandal Bharatiya Janata Party na sinduna nongmagi oiba political conference come mid the Ningol Haiba program among asi apunba naharol gi sakti ANS ground Konjeng Laikai da pangthokre ngasi gi thauramadu da BJP Manipur Pradesh ki president KSH Bhavananda Singh BJP Imphal West ki president KH Ibohal BJP Manipur Pradesh ki general secretary administration su oiriba thongzu gi MLA TH Biswajit BJP Manipur Pradesh ki Vice President S.A.S. Premananda Sharma, BJP ki Hanagi President S.A.S. Santi Kumar, BJP Nauria Pakhang Lakpa AC ki President M. Jivendro, amadi ACS ki Masing Yamlaba Miyoi Singh Su Sarukyakhe. Thauramadu da Thongju ki MLA T.S. Biswajit na phongdokhibada Housing State asida Congress Marai Chaithare haibasi pumnamak na khangnare BJP gi oinadi ideology lay ahanbada Imalaibaki ani subada political party gi amadi ahum subada ishagi haibani Center the BJP na pairakpadagi leibak asida chaukhatpa kaya purakpa ngamle Prime Minister Narendra Modi gi foreign policy kaya na maram oiraga handak POK da surgical strike chathabada China faubana su yari Center the Congress na palinge matamda Commonwealth Games 2G scam amadi call scam na chingbada lupa crore kaya gi senja thumzagi issue laikre haina su Biswajit na makha tarakle Sri Narasimha Rao na Prime Minister oiba matamda condition ahumda wari sanakibneba adu ngasidi Bharat da aham NDA la ko matamda akoi Home Minister na akoi praja gi hun khangdine da akoi ward ahum ka henjelu gi without territorial limit haidana tabudu nuai tabu thokibda akoi gi pen da basu lairibani praja miyam na pamde praja miyam gi khalawdi akoi na taga da bine haidana handokiba government do NDA government BJP gi government naga pisokor akoi honorable CM na ju khangdi hai amana ju khangdi hai khangna na ba ju honade manung da karimta leitabnina amabu khangdabneba Amit Shah sina akoi samelen amada akoi NC amabu gi lam akoi gi manghal loi haibase haibirmabani Ram Madhav ji National General Secretary amana NC amabu thokpa gi wafam leite haibase haibirmabani ngasi Manipur gi numit khudingi phongnariba pauche sing amadi electronic media sing da thangmaiban United Club ki secretary na haikiba wahai sing adu club asina khanthaba watpagi mami tai haina development organization andro kendra gi spokesperson Jivan na phongdorakle Masi isagi sumang sitna migi sumang sitna bohonabada soibadagi lairik haiba yong mamai chapi haiba adugumbane haina phongdorakle ngasi yairipok yambiam da leiba duek ki office ta pangthokiba paumi singa unaba amada jibanna makha taraduna Imphal gi 0 km da leiba thangmaiban AC gi manungda Mot libasing ubang amdraba MLA Joy Kisanna Puari ga sago na duna leiriba andro AC bu maida amuba taisenduna thamlaga akhuba rajniti ki mityengda masana masabo awang ba thaki miyoi manana bohonabane Andro AC ki MLA Shyam Kumar na education sports tourism amadi transport na chingba hiram kaya da semgar sagat pasing khungangi lamda nongmata su chatpa tallaba MLA Joy Kisanna khungangi maramda karisu khanglam loi haina jibanna thamki
Kangjaabi Lerak Sembagi Ayaba, Tangwiban United Club na MLA Syam Kumar da Pikibado, Development Organization Andro Kendra na Sunungai Pawi. Adubo, MLA Syam Kumar bu boycott Tawani Haibadumakte, Nungai Taba Pawi Development Organization. Maramdi, Sarkar Paiba Yau Kibada Ngairiba. MLA Syam Kumar na Tangwiban Esibu Yang Sinbagi, Kongchat na Masalubaduda, Kangjaabi Lerak Sembige Harambado, Semsanu, Tawatabu, Zoiki Sanna. Sembangam dabagi maram dudi MLA Syam Kumar da sengdok patai. Tangwiban United Club ki secretary na MLA Syam Kumar unaduna wakal tamin naraba matongda lambi sembagi kodong sab sulawiyu. Thasigi Taramapanda Kangpokpi the Pangtokiba Mipam Amada Nagaland gi CMTR Jeliang na anti-Indian Oiba Wafam Sing Fongdo Kiba Yaning De unconstitutional Oiba Wafam Sing Fongdo Kiba ki Mayokta Center Amasung Nagaland the Naga People's Front Kapun na Laingak Paiminariba BJP na akan Wafam Haigadabani Haina CPI ML Liberation Manipur State Committee gi State Secretary Sapam Samungaw na Fongdokre. Ngasi tera Thingbaizam Lekai da Leba CPI ML Liberation gi Office ta pangtokiba Paumi Singa Unabada S Samungauna Article 19 Clause A gi matungin na furuf amagi interest sokpo wa ngangba yade haina mayek lana leirabasu masigi mayokta TR Jeliang na Fongdorak pasida angakpa po I haike. TR Jeliang na Manipur laga Lebak masa tadaba wa adiga anti-Indian oiba wa adiga Manipur gi territory integrity da singna ba wa ngangang ba sa center da paliba koi gi NDA maruoina Naga People Front amadi BJP hariba sida yawba nina ba sarkar na koi gi TR Jeliang da adu mafam da handokadabani haiba wafam je mayek singna khangan bi batai. Janata Dal United Manipur Unit na NSCN-IM ga India Government anigi marakta taunariba framework agreement ta kari yawi haiba ngasi fauba Manipur gi miyam da khanghandaba amadi Nagaland gi Chief Minister na Manipur da laklaga Kanglup naiba wafam kaya Fongdok lambagi matang da BJP amadi Congress animakta wafam kaya thamlakle. Bauprada Leba Party Asigi Office ta Paumi Singa Unaba Amada Party Asigi President Moirangtem Tombina Handak Nagaland gi Chief Minister TR Jeliang na Manipur dan nungsi chana na laiminariba ichil inaw marakta singsep thazilamba adu India government ka su taunariba lalholuf amagi kadar pharaga thindokiba aduna wangang bangamhanbani haike. Mahang na makata na haikibada Imphal Ziribam lambi gi hauzik oiriba lambi gi fibam asigi matangda Union Minister Nitin Gadkari ga unaduna marik chumba wafam kaya thamlakhe. Ahing nungthil naidana mikhal gi vote khom lingaida state government na lambi asi yengsin bidre loinana center na su miyam gi awaba mata khangdabagum lambi asi sembidana thamle. Awang Nongpok State Sing Chaukhatana India Chaukhatpa Yaroi haiba BJP na luchingba center gi government ki wafamasi Manipur gi miyam da machin thibani haina fungdokhe. World class ta black top tawuni 4 lane se nami chamani ki manungda jiri lambi du semgat pa sagat pa yawgani loina na world class ta black top tawuni 4 lane semgani habisi parja miyam da BJP gi state leader singna kayara khan public place ta lawi swaisi da Janata Dal United ki meng ham khak changning na haidok khraga tawdabna karigno natraga haidok tana mi kharna Manipur da vote phangnaba propaganda putong tong poi da haijal lijala haibagi unaba chacharo baneba ta shengna madu wafam do aina hangba kan ma silent oigre ma pakhum bibi hidre ngonda Imphal East District ki Lamlai Police Station ki manung chanalaiba Nongren Khundagi Nongpoklomda kilometer tangkhai mukchet laga laiba chingya gi mafam amada yengbada chingmi manba chahi kunlom gi lenga oigadaba nupi gi asiba hakchang ama lairamle asib hakchang asi kanagumba kharana ngarang numidang hatoklaga hundoklamba oigani chingnari ngasi ayuk anganbada walking chetpasingna thengnarakiba asib hakchang asi chaurakna feet mariga inchi taret nipanmuk wangani masa fulainai kuchu ngawi higok machugi strip chetpa khongrau asangba ama setli furit amuba asangba ama litli asib hakchang asigi kokta karigumba potsak amana makokta thomduna hatpa manba mawongda kokki sarukta kaiba amadi I thokpa thengnakhi Mafam aduaigi khunja singna yenglabasu masang maming khangba ngamdabana makhatana thijinnabagidama police na Jenems ki mokta thamkhre
District ki manung the children with special needs ki makhada angang kaya lady haiba khangtok na ba nongmagi oiba medical assessment and identification camp among ngasi Irilbung block ki oina kong badalaiba Maitai Mayek High School ta pangthokre Sarva Siksha Abhiyan Imphal East ki district project officer na sindana pangthokiba camp asigi matangda office asigi district coordinator Ningthauzam Siddhartha na haikibada Right to education ki makhada angang khudingmak mahai tamhananaba hotnariba asigi manung channa disabled mahairoi singda mathau taba at amasung appliance khudingmak phanghanaba camp asi pangthokpane maramaduna mama mapa oiba singna disabled oiraba angang singbulot sinduna thambigano angang singda leiriba khudong chadaba sing khangtoktuna mahai masing ningthina tamhanduna khunai sigi afaba yumbi oihanaba hotnaminasi haiki Amaromda hairiba camp asi sawombungi oina hayeng amasung Ziribam block ki oina tha asigi kunmangada pangthokani hairi Disable angang sing yumda lehuwa yadre usti angang kudimak loi like tam dorobunina disable orisi kadai du oina moisi akoina kadai da mating pangbe age habis khangdoga hadi wheelchair daga tabna wheelchair gi piraga masi school yorokna bagi adumba pandamda ngasagi mai awar pudu menchalaga masu masung mamana mayam gi marakta punjaraga like tam horaga tungi future semnabagi pandamdu fangnabagi damaktani koina mu parents sing sida mu hajaningi se angang sing se yumda lotion bidna sumba identification came tawriba medical assessment came to isda putok piraga magi awar pase tidok minaraga tungi angang singi punsi se seminasi Porompa Thawan Thaba Yoga Center na sinduna Dr. B.R. Ambedkar International Award 2016 fanglakraba Thangzam Rajen bu okpugi thoram pangthokre. Thoramadu Porompa Thawan Thaba Community Hall da pangthokhibane. Award asi Thangzam Rajen na yoga gilamda miyam gi seba kaya tawrakhiba bu masak khangba oina Babu Jagjivan Kala Sanskriti amasung Sahitya Academy Delhi na pirakhibane. Thoramadida athoiba mithunglen oikiba Khetrigau gi hanagi MLA Thangzam Nandakishorna awardee Thangzam Rajen bu achamba khudol pot piduna ikai khomnaba utkibaga loinana thagatwa hai phongdokhi Ngasi Paurabi Junior High School the Lions Club of Laimarol Amadi City Hospital and Research Center Imphal gi mitiang makhada Paurabi Rising Star Club na sinduna mega health camp ama pangthokre health camp adu the Dr. Kayana Miyoi Chahumda Laying Chathaki Loinana Hidak Langthak Kaya su yenthoki mega health camp asi mapung phana pangthokpada retired IPS as Manglemzau Singhi achauba thokdang lauki Nongmagi oiba lemna layang bagi thoram amang ngasi tera kaithel de leiba Ideal Club ki sanglen da pangthokre Sahid Madhumangol Foundation amadi National Medicos Organization Manipur Unit ani na khutsam nadana pangthokpa thoram asida tera kaithel gi akoi bada leiba mioi lising amaromda tongan ba ana layang gi maramda khanghairaba Dr. Tara Marina layang khibaga loina na hidak langthak kaya su lemna pikhi Tera kaithel gi akoi bada leiriba mioi singna layeng sangda chatuna layeng bagi khudong chadaba kaya mayok nariba asi yenglaga ngasi nongmagi oiba lemna layeng bagi thoram asi pangthokpani haina Sahid Madhumangol Foundation gi executive member S Premanandana thamlakhi si ayuktagi hongna uji phawba patient ji koi cham ngai muk sugre aduna chorana koi patient ji chamri muk yengmagi koi target thamjai aduna koi na pamjari si health for all koi gi Lariba Praja Singh Dasu, Dr. Lying Singh the Chapangam Dava, Private Clinic Chapangam Dava, Hogi, Miam Puramak the Sokogi, Hakchang, the Oiba, Anna Lying Singh Kanduaga, Praja Singh Sida, Konakada Sumating Panabagi Pandamda, Kogi, Said Madhumangol Foundation, Masi Health KMG, Tera Ideal Club, Kusum Naraga, Sinjabani. United Chongthas ki Sagol Tongba Panana Sindhuna ngasi Sagol Tongba Mayai Lekai Community Center Nongmagi oiba Wayal Pathap ki maramda khana nainaba ama pangthokre haina union asigi cherol aman hairakli Chongtham Sagai gi saknairaba miyoi kayana saruk yakiba thoramadda senior citizen singi hak miyamna lawgadaba thongdang amasung phangpham thokpa hak sing National Food Security Act amasung Criminal Law Amendment 2013 gi matangda warol kaya phungdoktuna tilliba miyam gi thongna hapki haina cherol sina makha tarakli
Kaisamthong AC da Congress ki miref oigadoriba ex-minister Lapolakpam Jayant Kumar gi nongmagi oiba election campaign ki thoram pangthokre. Thoram asi Youth Congress Committee Kaisamthong AC Ward number 9 gi thomi singna sinduna Maishnam Nongthombam Leikai Community Hall da pangthokibane. Ngasigi thoram adu da Imphal Municipality Corporation gi Mayor Soram Sunil Su sarukyaki. Nupi Singda Hen Bathona Pinabagi Pandamda BJP Manipur Pradesh ki Executive Member Su Oiribaya School Kendra Development Committee ki Patron Member Ningombam Helen Rona Women's Welfare Association Yai School Hiru Hanba Lekai gi Maira Sang Ngasi Miam da Khutsinakre Hairiba Maira Sang Asi Ningombam Helen Rona Achang Basel Puthoklaga Sakhibani Matang soy sa break amalawzage Manipur amadi malim gi tongan bay pau single loina na koy break te gyam na thunan zarake Impact News pumityeng tado na laibyo pengba nga ton phangbiragani ningol chakobugi mangoy na mapung mari faraba pengba amadi nga ton ningol chakobugi damak discount su pizari nga ton kg mga laibada kg ama free pengba kg tara laibada kg ama free da pizari akak na ba matamni ngasi maklengsin birokto na order to biho phangpham S Tomba and Sons pengba farm hiangthang bazar ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯖꯔꯤ ꯁ꯭ꯔꯤ ꯃꯅꯤꯀꯨꯃꯥꯔ ꯖ꯭ꯋꯦꯂꯔꯁ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯒ ꯈꯟꯕꯅꯗꯤ ꯀꯥꯟꯅꯔꯣꯏ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯋꯥꯈꯜꯗꯣ ꯋꯥꯒꯅꯨ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯐꯖꯃꯤꯟꯅꯔꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟ ꯈꯨꯗꯤꯡꯃꯛ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ ꯁ꯭ꯔꯤ ꯃꯅꯤꯀꯨꯃꯥꯔ ꯖ꯭ꯋꯦꯂꯔꯁ Nungairba Paujel, Manipur Sangai Festival Manungda, Myanmar da flight tongluna koirunabagi, Achauba Kudong Chaba Ama KB Enterprises na Pizari, November Gitang Kunda Chat Kraga Tangkun Tarukta Halakadabani, Sopnatagi airfare listing Taramanga Kachamangada, Myanmar da Chatpiu, Package Ki Kudong Chaba Su Fangbigani, Akupa Marol Gidama, KB Enterprises, MG Avenue Infalda, contact of you, Aikogi mobile number D 98620-28656. Diwali amasung ningol Chakobugi special discount pizari. ITC Limited ki premium clothing brand Wills Lifestyle gi Thangmaiban Mesnam Lekha opposite House ground labor store da Diwali amasung ningol Chakobugi special discount pizari. Nupa amasung nupi ki formal casual amadi evening party wear yauna makhal khuding makki fizol sing fangbigani. Ngasi maglengsin biraksi Wills Lifestyle store Thangmaiban Mesnam Lekha opposite House ground. Mayambo amuka hana taram nokchari bulletin asigi makha taba pau miyam da pizari Yumbugi ayaba yaudana election poster yeksilamba miyoi amabu leikai miyam amadi club na kauduna muthalhankre Khundrakpamgi manung channa leiriba kaibi haikak mapal makha leikaida Youth Development Committee amasung Village Development Committee na lokiba waref ki wangmada Oyumpo Gram Panchayat ki ward member oiriba Okram Romeo na luchingduna leikai asigi yum kharada yumbugi ayaba yaudana poster campaign chatharubadagi ward member asibu kauduna poster sing adu muthalhankre Loinana Makhatana Kanagumbana Amata na Yumbugi Ayaba Yaudana Committee Asina Konba Mapam Singh da election gi symbol Techin by Yaroi Hainasu Hairakli. All Manipur Forest Department Employee and Workers Union ge jatharakiba cease work strike adu October 22 dagi matam khara suspend tawre haina union asigi cherol amana hairakli union asigi workers singna mathau da hanjin binabasu union asigi general secretary ki cherol asina makha tarakli
Thongju Block Congress Committee TBCC na sindana nongmugi oiba booth level workers meeting ama pangthokre lakliba assembly election da AC asida Congress ki mirep oigadoriba Sanjeeva Waikhongi Okram Juthekta leiba yumda pangthokiba thoram aduda ACSC ki polling booth nifumangagi Congress workers singna sarukyakhi ngasigi thoram aduda TBCC ki president Atom Babudhon amasung committee asigi secretary Thongam Manisanasu sarukyakhi BJP Andhro Mandal na sinduna Yairipok Tulihal Dalaiba Azad Higher Secondary School ground da nomugi oiba political meeting ama pangthokre Andhro gi oina BJP gi mirep oigani haina sem sariba kaisham ningthemjauna Andhro asi hiram khudingmakta sothare India pumbada chakhotpagi ahongba ama lakliba asida thongmana na chatnanaba miyamna BJP da vote pibiu haikre ngasi pangthokiba mifam aduda Imphal East BJP gi district president MD Abdullah Nakal adongi miyam na saruk yaduna pangthoki mifam aduga mari leinana kaisham ningthemjaw na hai Andhro gi lambi thong mahima sing tambagi lamda sothaba amadi naha singda chana thabak piba ngamdana leiri miyam da ngasi fawba PDS ki oiba potlam mapung phana pidri Andhro asi hena phaba kendra ama oihanaba miyamna BJP bu saugat piu haina apil tawki गाड़ी थौरगा चलगजु ऑटो तुंगगा चलगजु साइकिल थौरगा चलगजु चटफम खंगदन लेरबा अंड्रो केंद्रगी लंबी सिंग कमाई तोना इंप्रूव तौगदगे कमाई तोना मानब सरकार अमा ngasi सेंटर दा बीजेपी की गवर्नमेंट लेरी मणिपुर दसु बीजेपी की गवर्नमेंट अमा लेरगदी सेनफम फंगम थौगफम अखोगी सेनफम सिंग थादरगा याम पैरेलल लेबा गवर्नमेंट अमा लेमिनदना अखोगी एक्टिविटीज डेवलपमेंट की एक्टिविटीज सिंग तौबदा सोइदना मियाम खुदिंगमकी हक सिंग मरम चाना फंगने आइना आशा तौजे BJP Langthabal Mandal gi nongna thaupugadaba sing okpaga loinana booth level election conference ama pangthokre tharamadu ojoi election campaign committee na sindana awang Naurem Laikai community hall da pangthokibane Thoramadu Sarukyakiba BJP ki spokesperson Nongthombam Birena haikibada Mahana Congress Party da gitoglaktuna BJP da yaurakpada matam khara changkiba asi BJP ki central leaders singa condition khara thamnakhibagini haiki condition sing adugi manungda maruoina Manipur gi ngamkhai kaihandaba amadi tampak ki lamda leiriba miyam gi protection piba haibana chingba kaya yauri haiki Thoramadu da Sarukyakiba Thongju AC gi MLA TH Bishwajit na haikibada National Highway 37 Imphal Ziribam lambi gi fibamasi Manipur gi CM nangasi fawba chatuna yengsindaba chingi lam singda leiriba awada pass sing asi nongmata chatuna yengsindriba karigino haiba wahang hangki ಅದು ಫ್ರೇಮಲ್ ಅಗ್ರಿಮೆಂಟ್ ಸಿ ಕರಿನೋ ಎಬಸಿದಿ ಕನಾಂತ ಖಂಗ್ಲಿ ಮಣಿಪುರ್ ಗಿ ಚೀಫ್ ಮಿನಿಸ್ಟರ್ ಸು ಖಂಗ್ದೆ ನಾಗಾಲ್ಯಾಂಡ್ ಗಿ ಚೀಫ್ ಮಿನಿಸ್ಟರ್ ಸು ನಹಾ ಲಾಕೋ ಮಾಜು ಖಂಗ್ದೆ ಹೈ ಅದು ಯಾಮ್ನ ಕ್ಲಿಯರ್ ಓಬ ಇಂಡಿಕೇಶನ್ ಅಮದಿ ಅಮಿತ್ ಶಾ ನ್ಯಾಷನಲ್ ಪ್ರೆಸಿಡೆಂಟ್ ಬಿಜೆಪಿ ಗಿ ಲಾಕೋ ಮತಂದ ಮಣಿಪುರ್ ಗಿ ಲಮ್ ಇಂಚಿ ಮಸೋಯ್ यूनिक यूनाइटेड मणिपुर अदुम लेगनी मचेत अमा कहलो एबसी रामाधोप जिना लाखो में हुजिक अकोय होमलैंड पीदब यारोय हाइना स्टेट पीदब यारोय तौरेब सेम नागासु ताले कुकीसु ताले अमसु ताले अदुना हाइदिबल सिंसिना होमलैंड तालको मतमदा बाउंडरी कंप्रोमाइज तौब यारोय अदुगा एडमिनिस्ट्रेटिव स्ट्रक्चर मणिपुर की पालिबा सरकार चनरैबा नीति नियम सिगी अकाइबा पीब यारोय हाइबनी Lok Janashakti Party Langthabal Kendra gi nongmugi oiba political conference ama ngasi pangthokre political conference adu LJP Naurem Laikai unit na sinduna Naurem Laikai Lairembi lampak ta pangthokibane thoramadu da Langthabal AC gi MLA Karam Shyam na haikibada Langthabal AC gi miyam gi khallaga ngasi fawbada tongan tongan ba project amadi thabak thoram punna chahumga humpu humdoi rom paikhatkre adubu Development ki thabak thoram singda AC asida hana matam kuina MLA oiramlaga karisu tauramdraba ojoina ayatpa kaya piduna leibata natana election maya nakselakpa asida credit launanaba hotnare haiki mahana makhata na haikibada haukiba chahi mari asida SPA fund dagi punna lupa koti kun manga rom lokthaduna lambi thong sembagi thabak kaya paikhatkhre amadi hauzik su semgadabagi ngaiduna leiriba lambi kaya ojoina ayatpa pibadagi khudong chadaba kaya mayoknari haiki
ꯃꯍꯥꯛꯅ ꯍꯥꯏ AC ꯑꯁꯤꯗ ꯍꯥꯟꯅ MLA ꯑꯣꯏꯔꯝꯕꯁꯤꯡꯅ ꯑꯃꯨꯛꯇ ꯇꯧꯗꯕ ꯃꯑꯣꯡꯗ ꯁꯦꯟꯇꯔꯗ ꯆꯠꯇꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯔꯣꯗ ꯐꯟꯗꯒꯤ ꯂꯨꯄꯥ ꯀꯣꯇꯤ 8.5 ꯂꯧꯊꯗꯨꯅ ꯂꯝꯕꯤ ꯊꯣꯡ ꯀꯌꯥ ꯁꯦꯝꯖꯤꯟꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯅꯤ ꯍꯥꯏꯈꯤ ꯑꯗꯨ ꯅꯥꯒꯥꯂꯦꯟꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯉꯁꯥꯏꯒꯤ TR ꯖꯤꯂꯤꯌꯥꯡꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯋꯥꯀꯥꯏ ꯉꯥꯡꯉꯕꯁꯦ ꯇꯁꯦꯡꯕꯗꯤ ꯃꯁꯤ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯃꯦꯇꯔꯗ ꯋꯥ ꯉꯥꯡꯕꯁꯦ ꯆꯠꯅꯗꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯂꯥꯛꯑꯒ ꯃꯤꯊꯤꯡꯒꯥꯏ ꯑꯣꯏꯅ ꯋꯥ ꯉꯥꯡꯉꯤꯁꯦ ꯑꯩꯅ ꯈꯪꯕꯗꯗꯤ ꯃꯥꯁꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯃꯥ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯥꯒꯤ ꯃꯊꯧ ꯗꯥꯏꯇ ꯈꯪꯗꯦ ꯑꯗꯨꯅ ꯁꯨꯝꯕ ꯑꯉꯥꯎ ꯑꯐꯩꯁꯤꯡꯁꯦ ꯂꯥꯛꯑꯒ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯉꯥꯡꯒꯗꯕ ꯑꯣꯏꯔꯒꯗꯤ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯃꯇꯨꯡꯗꯗꯤ ꯂꯥꯛꯄꯗ ꯑꯊꯤꯡꯕ ꯑꯄꯟꯕ ꯄꯤꯕꯒꯤ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯃꯤꯇꯣꯞꯅ ꯂꯝ ꯂꯩꯕ ꯌꯥꯗꯕꯒꯨꯝ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝꯗꯁꯨ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯄ꯭ꯔꯣꯚꯤꯖꯟ ꯑꯃꯒꯤ ꯃꯈꯥꯗ ꯆꯞ ꯃꯥꯟꯅꯕ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯕ ꯍꯥꯏꯅ BJPꯒꯤ ꯂꯤꯗꯔꯁꯤꯡꯒ ꯌꯥꯅꯔꯕ ꯃꯇꯨꯡꯗ BJPꯗ ꯆꯪꯂꯛꯄꯅꯤ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯁꯤꯡꯖꯃꯩ ꯑꯣꯏꯅꯥꯝ ꯊꯤꯡꯉꯦꯜ ꯏꯔꯩꯃ ꯂꯥꯏꯔꯦꯝꯕꯤ ꯂꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯁꯤꯡꯖꯃꯩ ACꯒꯤ BJPꯒꯤ ꯑꯦꯁꯄꯥꯏꯔꯤꯡ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅꯥꯝ ꯔꯣꯃꯦꯟꯒꯤ ꯑꯣꯏꯕ ꯕꯨꯠ ꯂꯦꯚꯦꯜ ꯀꯃꯤꯇꯤꯒꯤ ꯃꯤꯐꯝꯗ BJPꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ N ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁꯥꯎꯊ ꯅꯥꯒꯥꯂꯦꯟ ꯑꯃ ꯁꯦꯝꯅꯅꯕ ꯅꯥꯒꯥꯂꯦꯟꯒꯤ CM TR ꯖꯦꯂꯤꯌꯥꯡ ꯀꯥꯡꯄꯣꯛꯄꯤ ACꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯅ ꯆꯪꯖꯐꯝ ꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯀꯪꯒ꯭ꯔꯦꯁ ꯒꯚꯔꯟꯃꯦꯟꯠꯄꯨ ꯃꯔꯥꯜ ꯁꯤꯈꯤ ꯒ꯭ꯔꯦꯇꯔ ꯅꯥꯒꯥꯂꯦꯟꯒꯤꯗꯃꯛ ꯁꯦꯝꯈꯤꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯆꯠꯊꯔꯛꯂꯤꯕꯁꯤ ꯁꯦꯟꯇꯔꯗ ꯀꯪꯒ꯭ꯔꯦꯁꯅ ꯂꯨꯆꯤꯡꯕ UPF ꯒꯚꯔꯟꯃꯦꯟꯠ ꯄꯥꯏꯔꯛꯄꯗꯒꯤꯅꯤ ꯍꯥꯏꯈꯤ ꯂꯣꯏꯅꯅ Act East ꯄꯣꯂꯤꯁꯤꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯅꯅꯕ BJPꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔ ꯑꯃꯤꯠ ꯁꯥꯍ ꯑꯃꯁꯨꯡ ꯔꯥꯝ ꯃꯥꯙꯕꯇ ꯋꯥꯐꯝ ꯀꯌꯥ ꯊꯝꯈ꯭ꯔꯦ ꯍꯥꯏꯈꯤ ꯃꯤꯑꯣꯏ 5,000 ꯔꯣꯝ ꯍꯦꯟꯅ ꯇꯤꯟꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ N ꯕꯤꯔꯦꯟꯕꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ ꯅꯥꯒꯥꯂꯦꯟꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯒ꯭ꯔꯦꯇꯔ ꯅꯥꯒꯥꯂꯦꯟ ꯁꯦꯝꯅꯅꯕꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯥꯒꯥꯂꯦꯟꯗ ꯑꯩꯈꯣꯏ ꯅꯥꯒꯥꯂꯦꯟꯗ ꯄꯨꯟꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯍꯥꯟꯕ ꯁꯦꯁꯟꯅꯦꯅꯁꯨ ꯄꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯕꯥꯇꯣꯟꯗꯨ ꯎꯅ ꯑꯌꯥꯕ ꯄꯤꯊꯣꯛꯑꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯒꯦꯁ ꯂꯧꯊꯣꯛꯑꯕ ꯃꯇꯨꯡꯗ ꯆꯠꯈ꯭ꯔꯀꯥꯟꯗ ꯒ꯭ꯔꯦꯇꯔ ꯅꯥꯒꯥꯂꯦꯟꯒꯤ ꯃꯤꯇꯤꯡ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯁꯥꯗꯅ ꯐꯥꯎꯕ ꯁꯥꯗꯅ ꯅꯪ ꯍꯤꯁꯇ꯭ꯔꯤ ꯄꯥꯎꯅꯦ ꯈꯪꯗ꯭ꯔꯦꯅꯦ ꯒꯥꯏꯅ ꯆꯪꯉꯒ ꯊꯨꯒꯥꯏꯕꯗꯤ ꯂꯣꯏꯔꯝꯈ꯭ꯔꯦ ꯁꯥꯎꯊ ꯅꯥꯒꯥꯂꯦꯟꯒꯤ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯕ ꯌꯥꯡꯈꯣꯡꯄꯥꯎꯗ ꯍꯧꯈ꯭ꯔꯦꯕ ꯁꯒꯣꯜꯕꯟ ꯃꯩꯅꯣ ꯂꯩꯔꯛꯇꯒꯤ ꯂꯥꯏꯁ꯭ꯔꯝ ꯒꯨꯂꯥꯄꯤ ꯁꯤꯡ ꯆꯍꯤ 65 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯁ꯭ꯔꯝ ꯃꯅꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 12 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 5:30 ꯇꯥꯕ ꯃꯇꯝꯗꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯃꯍꯥꯛꯅ ꯊꯣꯛꯈꯤꯕꯗ ꯐꯨꯔꯤꯠ ꯑꯉꯧꯕ ꯃꯦꯔꯨꯟ ꯃꯆꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯁꯥꯡꯕ ꯑꯃꯗꯤ ꯁꯦꯟꯗꯜ ꯑꯃ ꯇꯣꯡꯈꯤ ꯃꯍꯥꯛ ꯐꯤꯠ 5 ꯋꯥꯡꯉꯤ ꯀꯨꯂꯩ ꯀꯨꯆꯨꯅꯤ ꯃꯁꯥ ꯄꯥꯏ ꯃꯃꯥꯏ ꯀꯣꯏꯗꯥꯅꯩ ꯃꯀꯣꯛ ꯇꯥꯡꯉꯤ ꯃꯤꯑꯣꯏ ꯑꯁꯤ ꯋꯥꯈꯜ ꯆꯣꯏꯔꯦ ꯀꯅꯥꯒꯨꯝꯕꯅ ꯊꯦꯡꯅꯕꯤꯔꯕꯗꯤ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯅꯠꯇ꯭ꯔꯒ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯍꯥꯏꯅ ꯈꯪꯍꯜꯂꯛꯂꯤ ꯂꯥꯛꯂꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯒꯤ ꯌꯦꯡꯂꯒ ꯁꯒꯣꯜꯕꯟ ACꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯂꯕ ꯁꯣꯔꯥꯝ ꯅꯥꯇꯨꯝ ꯉꯁꯤ BJPꯗ ꯌꯥꯎꯁꯤꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯄꯥꯔꯇꯤ ꯑꯁꯤꯗ ꯌꯥꯎꯔꯛꯄꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯁꯤꯒꯤ ꯍꯥꯟꯅꯒꯤ MLA ꯗꯣꯛꯇꯔ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯂꯣꯀꯦꯟꯅ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ ꯃꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯗꯣꯛꯇꯔ KH ꯂꯣꯀꯦꯟꯅ ꯍꯥꯏꯈꯤꯕꯗ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔꯅ BJPꯗ ꯆꯪꯂꯛꯄꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯃꯤꯈꯜ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯁꯧꯒꯠꯄꯤꯔꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯁꯤꯗ BJPꯒꯤ ꯃꯄꯥꯡꯒꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯪꯈꯠꯍꯜꯂꯒꯅꯤ ꯍꯥꯏꯅ S ꯅꯥꯇꯨꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯁꯒꯣꯜꯕꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤ Singzamai Assembly Constituency da BJP ki poster campaign pangthoki. ACS da party ki ticket tanariba ngangbam Robert amasung mahakpu sagatpa kangbuga loinana Singzamai ki mafam kaya da poster campaign chathaki. Mikhal Nakselakpaga loinana BJP Manipur Pradesh na party ki mapangal kangkhatnaba pandamda Imphal ki mafam party ki poster campaign chathari. Ngasi Uripoki oina party asigi medical cell ki convener su oiriba party asigi ticket tanariba Dr. Namirakpam Dwijamani ki luching makhada Assembly Constituency manung da poster campaign chathaki.
Mathang chahi gi angan basarukta pangthokadoriba taramathoi suba general election gi matangda nongmugi oiba miyam gi khana nainaba mifam amang asi Takiel Khuraizam Lekai community hall da pangthokre. Takiel Khongbal Apunba and Khuraizam Lekai and Tongbrom Lekai BJP Development Committee na sindana pangthokiba mifam asida BJP Manipur Pradesh ki hanagi president Mainam Bhorot na luchingba masak naiba party asigi luchingba kayana saruk yaduna wangang nakhi. BJP amasung CPI Mori gi miyoi sing ngasi Indian National Congress da pulap yaukre. Lakadoriba mikhalda 42 Tengnopal da INC amuk soidana karakani haiduna fongdok nakre. Ngasi More Trade Center da BJP More gi Vice President Yangmang Haukev amasung CPI More gi General Secretary ST Mate amasung makoi gi members sing Indian National Congress da yaurakpagi thoram ama pangthoke. Thoramada Health and Family Welfare Minister D. Korungthang, ADC Chandal Chairman Lukhosai Joe Amadi Moreda Leminariba Community Leaders Singh Amadi Ima Ibel Kayana Sarukyake. BJP Ladingai Matamda Aikoi Giningba Thazabakaya Kena Kibal Laibana Party Asi Thadokpani Haidana Fongdonake. Any type of religion, I put the Tongan Masana Hazariba and the Indian government, Kashana Yariba, secularism say. I put Indian composition as a multicultural state, country, Tongan, Tanalong, Legasu, I put Pumama Indian Sanatani. We all are one. Congress de Changkiba Hill Tribal Council Mori gi President Yangmang Haukev asi BJP ki member natte haina BJP 42 Tengnopal Mandal gi Cherol amada hairakli. Yangmang bu okpagi thoramda Health Minister D. Korongthang na yauba haibasi ikai ningai ni haina su Cherol sina makha tarakli. Hawzek sanabagi pauda. Taramathoi Suba Manipur State League ki ngasi mapalkang zebungda sanakiba amata ngairaba league match samada Trau Kwakaitel mai pakre. Tournament asigi ngasi sanakiba yangkai mathoi Suba league match aduda Trau Kwakaitel gi Nigeria da gilakpa sanaroy Amos Nathaniel Adisa Amadi TH Bandona Anina match ki kuntra amasung marfu manga suba minute singda panjal amamam sankibaga loinana USA Kurai gi sanaroy T Susilna Masa mathantana chankiba panjil ama yauraga USA Kuraibu panjil ahum sinoda maithiba pibangam ke KH Ingocha Singh Memorial Trust ke senthang makhada All Manipur Football Association sinduna jatharakliba State League asigi hayeng sanagadaba ahanba league match ta Klasa Kainau amadi SU Sagolbanga anisuba league tana YPHU Lalambung amasung Nisa Thangmaiban anina lamba taunaragani Ani Suba Manipur Open Chess Tournament ngasidagi Khuman Lampak Sports Complex laiba kangsang da pangthokpa hokre. Manipur Chess Association sinduna ngasidagi hokiba Open amadi Under 15 gi tournament ani asida nupi macha sanaroi mari yauna punna sanaroi chamaga anina sarukyari. Deputy CM Gai Khangam, Yas ke Assistant Director Ten Subam Thauba, Amzu gi President Wangkhemcha Shamjai Amadi MCA gi President and Samarjit Kaloinana, Masana Sibu Pamzaba Miyoi Kayana Tournament asigi hogdokpagi thoram da sarukyaki. Manipur na tarit suba NEC Dr. T. Au Memorial Northeast Football Championship ki champion oibangam kre. All India Football Federation ki mitiyang makhada Arunachal Pradesh Football Association amadi Directorate of Sports Government of Arunachal Pradesh ani na khutsam naduna Arunachal Pradesh ki Nahar Lagun da laiba Rajiv Gandhi Stadium da ngasi sanakiba final match aduda Manipur gi sanaroi Imran Khan Pritam Subhas Amadi Bitamna match ki tara nifunipan Yangkai taret amasung humpu suba minute singda panjil amamam chanduna Sikimbu panjil marisinoda maithiba pikibaga loinana jatharakliba football championship asigi champion oiba ngamkhe. Ahum Suba Imphal West District Division Football League Tournament ta Siko Laurembam Lekai amadi MSC Malom Ani Group A amasung Group B ki League Champion oikre.
Imphal West District Football Association Sindhana Malomgi YWC Ground Tournament asigi ngasi ayuk sanakiba kuntra humdai suba ligta MYC Maharabi na TDC Mayang Langzingbu Panzil ahum sinoda aduga kuntra mari suba ligtana Juvenile Club Tera Sapam Lerak Amadi Sun Club Mongsangai Anina Mats ki apiba matamda Panzil amamam chanaduna Mats asi draw chatki Jathariba tournament asigi ngasi nungtil sanakiba kuntra mga suba ligtana BBA Mayang Imphal na YOC Kodompokpibu Panzil Ani Amada aduga tournament asigi aroiba kuntra taruk suba league match adudana Siko Lorembam Lekai na YUC Irom Maizraubu Panzil ahum Amada Maitiba Piba ngamki KKCO K7 Kangkhutna Humphumathoi Suba Sir Churachan Singh KCSI CBE Memorial League Cum Knockout Open Kang Tournament ki champion oikre Manipur Kang Association ki meeting makhada Kaisamthong Kang Cultural Organization na sinduna Kaisamthong Ilangbam Lekai gi khabam lakpa mandop ta chatharakliba tournament asigi ngasi sanakiba final match adida KKCO K7 Kangkhut ki Kang Masana asida Haithoi Singthoiraba Kangloi Singna Chingthang Lairembi Kangkhut Nambol Bamdiar gi Kangloi Singbu Panzal Kuntaruk Taramanga da Maithiba Pibangam Kibaga Loinana Chatharakliba tournament asigi champion oibangam ki Tongan-tongan ba Kangkhut Tarani Thoina Kanglop Mari Thokna Khaidoktuna July Kun Nipan dagi Chatharakliba Kang tournament asigi ngasi lotion bagi Thoramaduda Lok Sabha gi MP Dr. T.H. Mainia Yas ki Commissioner H. Dilip IAS Amadi Kang Manipur Kang Association gi President M. Jadumanina tournament asigi makok mathang takraba sanaroi Amadi Tim Singda Mana Mathum Kaya Khudol Tamki Kontranipan Suba State and Inter-District Table Tennis Championship ngasilotion kre Table Tennis Federation of India gi meeting makhada Manipur Table Tennis Association Sindhna DM College campus taleba indoor stadium da ngasilotion kiba championship asigi cadet boys amadi girls ki champion Imphal East ki RK Narman Kaisang amasong L Lia Devi anina oikhi Sub-junior boys samadi girls tana Imphal West ki H. Rodi amasung Thawal ki H. Senorita anina champion oibangam ki. Junior boys samadi girls ki champion na Imphal West ki K. Rohit amasung Thawal ki H. Senorita anina oiki. Youth boys amasung girls tana Imphal West ki K. Rohit amadi I. Monalisa anina champion oiki. Championship asada Imphal East, Imphal West, Manipur Police Sports Club, Thawal District, Amadi Accountant General Imphal Dagi Sanaroi Nupa Sanaroi, Marfu Amasung Nupi Sanaroi Kuntaruk Punna Sanaroi Chamaga Tarukna Saruk Yaki. Thangmaibangi MLA T.H. Joy Kisan, Babina Healthcare and Hospitalities Private Limited ki Managing Director Dr. T.H. Dhavli, Amadi Manipur Table Tennis Association ki President Dr. K.H. Loken ga loinana Association asigi masak nairaba miyoi kayana ngasi championship asigi lotion bagi thoram adda sarukyaki. Arabida bulletin asigi headlines samuhan namyam da thamsage. Chahi ani makai government paraglaba BJP na luchingba central government na Manipur gi oina chakha thaurangi thabak amat tapai khat pide haina chief minister O Ibobi na maral sirakle. Political parties sing na National Food Security Act pu politicized tobigano haina minister Biren na phongdorakle. Umanglay haraw bagi thaurambu state ki thakta pangthok na bahonagani haina minister Ratan Kumar na phongdokre. Amasung lakadoriba mikhalda Congress Party ki Mirep Singh single digit masindagi hena kararoi haina thaunawzam chawbana phongdokre.